Lakhipuronline puthokchaba January gi tang 19 Irai numit ki Khomjinba Pao tabirasi. Ahanbada maroi Pao. Assam Cabinet Mifam na tongan ba warep kayamarom laukre. World Mitay Council WMC gi website maipak na hangdokre. Barak Tampak ki mapam da Republic Day gi thoram pangthok na kibagi pau makhata na lakli. Numit bari ni chupna Silchar da chatharakhiba badminton tournament maipak na loisinkhre. Ima phanjobam sakhi leimana leikidabada aksilna awaba phangdorakli. NRGS ki khusuman pidabagi mayokta jiribamda lambi thingbagi khongjang changsinkhre. Handak pangthokkodoriba mikhal asida jiribamda thokaningdaba thodok amata thokanbiganu haina ajukana phongdorakre amasung Assam da biyoi lising ahom chatruk ahom butratret ki masada COVID ki anuba case thengrakre. Laichada sina ngarang miyoi kun sikre. Haujik mapungoi ba pau tabirase. Assam Cabinet Mifam na tongan ba warep kayamarom laukre. Assam Cabinet Mifam na Assam Vidhan Sabha gi lising ani kunithoi kunhumdoi selthum chehi oina budget session March ki tang 13 dagi hauna balep nakre. Assam legang na CM yauna kanagumba mantri amatana mangjaunana ayaba yaudana miyam gi oiba mifam da anoba scheme gi matang da lauthokpada athingba thamkre. CM gi khongchat namaram oiraga gari lambi da subna tagi minute ani tagi hena lambi thingduna thambagi ayaba leitre. Miyam gi chathok sesinda awaba pidana bagi pantam da Guwahati sahar gi oina CM gi loinaba gari taruk tagi henba yararoi aduga masi atopa mafam singdana gari 12 tagi henba yaroi haikre. Cabinet Mifam na sarkar gi oiba thoramda mantri amasung makok thongba miyoi singda felicitation amasung gift pibagi chanabi lepnana ba warep lokre. Jila amagi oina ahanba oina district oina sakhangkiba numitbu district day haina palan tawna number lepnakre. Karigumba numit adu tangdangba leitragadi jila adugi DC na ahanba oina join tokiba numit adubu district day haina palan tawna number khangankre. Cabinet Mifam da CM Himanta Biswa Sarma na Rajya asigi municipal mikhal lakliba March ki tang 10 gi mamangda pangthoknanaba jila asigi mikhal commission da haikre. World Mitay Council WMC gi website hangdokpagi thorama mangarang January gi tang 19 ta virtual wena pangthokre. Hangdokliba website www.worldmitaycouncil.com hairiba website asida professional organization singumna feature khudingmak leigani. Masi World Mitay Council gi puarida atopa mai pakpa amani. Website asigi kuthangda membership registration tauba hena laithok halagani. WMC gi chairman Heigruzam Nabasyam na website ki link ta click tawduna mai pakna launch tawki. Website hangdokpagi thoromaduda state unit singi president amadi member singa sarukja ki haina WMC gi general secretary Yambem Arun Mitay na thadorokpa press cherolama da phongdoragli. Barak Tampak ki mafam da humutra homde suba Republic Day gi thorom pangthok na khibagi pau makhata na lakli. Silchar Baljur gi Mitay khunda Sanamai club amasung Yaipalup NGO na silangduna humutra homde suba Republic Day gi thorom pangthokhi. Ayukta Bharat ki jati ki phiral singkhat ki thoramda Okram Lakhikanta Laisangthem Chitro Okram Pradip Kumar Okram Ipomcha Ayekpam Semakanta Karam Vidyut Robin Sharma Athokpam Gunabir Okram Laljina chingba miyoi sing saruyaki. Kasar jila gi Joypur Kamranga GP na humutra homde suba Republic Day gi thorom pangthokhi. GP President Chandrakala Singhana jati ki phiral singkhat ki. Thoromasita Sri Mrinmoy Haloi BDO Raja Bazar Development Block Bijoya Mahato ZPC Nongpok Udarbon Papri Rani Datta AP Amadi GP gi member singa loinana atai miyoi singnasu sarugyaki. Thorom gi manung chana angang singi sana khonabagi thorom amasu pangthokhi. Manipuri Benevolent Society Silchar, Manipuri Sahitya Parishad Silchar Branch, Naharol Chaukhot Marup Club Silchar Amadi, Barak Mapao gi apunba thausil makhada numit mari ni chubna Manipuri Boys Hostel Silchar gi lampakta pangthokiba 4-day prize money badminton tournament mai pakna loisinkhre.
Panba yai January ki tang kunhumdai taki tang kuntaruk phawba chathakhiba tournament asida Barak Tampak ki tongan ba mafam kaya dagi sanaroi humbutara mangana category manga da hendanaki chahi 13 makhagi girls single category da Asmita De Odrija Chaudhuri amadi Ke Sonakshi Singhana mathangsina ahanba anisuba amadi ahumsuba mana lauki chahi 13 makhagi boys single category da Asis Sinha Indranil Bhumik amadi Roshan Ingudamna ahanba anisuba amasung ahumsuba mana lauki men's open single category da Alok Sinhana ahanba aduga Bonep Sinhana anisuba mana lauki men's open doubles category dana Arnab Nath amasung Alok Sinha anina ahanba mana aduga Asis Sinha amasung Amorjiti Sinha anina anisuba mana lauki veteran doubles category da Amarjit Bhattacharya amasung Pallab Das na ahanba mana amadi Y Milanjit Singha amadi Jagojyoti Rajkumar na anisuba mana lauki loina na nauriba sanaroi ani Ke Sonakshi Singha amadi NG Jaifaba Singha anida best emerging player gi mana pikhi aroibada sanaroi sing amadi mama mapa oiriba singna tournament ase yamna phajaba jati dharma khenaba leitaba michang mikhai naidaba event amani haina phongdok pirambaga loinana chahi khudingi asiguma tournament ase pangthoktuna lamdam asigi afaba sanaroi kaya puthokpada achauba thodang lobang hamba oisanu haina haibiramki Panbajai tournament asigi haudokpagi numit January gi tang kunhumdoi da S Komlakantana preside tawkiba mifamaduda Silchar gi MLA Dipayan Chakraborty na Manipuri Boys Hostel asigi chawkat thaurangi damak lupa lakh manga pibagi wapam phongdok piramki Lakhipur subdivision ki manung chanbada Rupai Bali GP Sipur Part 1 Nojorpur gi Laili Bibi masagi chahi Chaurakna humutara humdoirom surabi ahal asina Poilapul Konthagram da machanupi gi yumdagi masagi yumda halakpagi lambida leblingaida auto gari amana January gi tang kun manga da thengzilambadagi hospital da pubagi lambida laikidre Manipuri People's Front Lakhipur masagi miyoi singna laikidraba ahal asigi yumda sakol sinumita chattuna awaba phungdokre imung manungi miyoi singa Manipuri People's Front Lakhipur masagi organizing secretary Thaunaujam Ton Singh member Ningomam Ranjit Muhammad Habibur Muhammad Nazir Ahmad na chingba miyoi singna chattuna laikidrabagi imung manungi awabada saruk yaminakre loinana laikidraba magi thawaina mapugi leikolda ingna chikna leiruna ba thauni jaki haina Ningombam Ranjit na paudam lagli Tha asigi tang kunhumdoida masagi anaba matagi manung matam chadana laikhidraba apunba Manipur kanba imalup amkilgi president oina thaupurambi ima phanjobam sakhi leimana laikhidabada kanglaipak Manipur da leiriba ching amadi tam tongan ba kaithel singe apunba lup ama oiriba apunba kaithel sinai bilup kanglaipak aksilna awaba phongdorakli miyam gi damak tumba chaba khangdana matam pumnamakta leibaki thabak thoram kayada chahi kaya kathoktuna lakhrabi ima asina laikhidaba haibasi kanglai miyam gi damakta di yamna chawba mangjaba mani haina phongdorakli ima asina taibang mapugi manakta ingna chikna leibaga loinana imung manungi mari matagi oyauribam awabadasu apunba kaithel sinai bilup Kanglaipak Aksilna Saruk Yazari haina Lubasigi Secretary General Konthaujam Prabhadevi gi cherol amada phongdorkli NRGS ki fund central government na thadokraga Manipur lengak na pibidana leiriba sigi mayokta yaningdaba phongdokpa oina pung 13 ki banna maram oiraduna ngarang Jiribam district ki mahusagi punsida akaiba thokre NRGS ki job card holder singi kusuman athubuda pithok piu hairaduna Jiribam gi gular thol amadi lamkhai kaithel gi lambi thingbagi khongjang chathakhi banna sigi matangda Hilghat GP gi ward number 3 gi member oiribi N Suchitra Devi na hai Jiribam gi job card holder kudingmang na thoraklaga lambi thingbagi protest tawribasi NRGS ki phangpham thokpa senpham phangdabagi ni haiki lising aniga kunma thoigi NRGS ki khusuman aikhoina sukiba thabak singi phangpham thokpa NRGS ki khusuman asi thadok piraknaba haiki loinana khusuman pibiu NRGS ki sel thadok pirago haina slogan kaya su lauki hairi Handak pangthok katoriba General Mikhal asida Jiribam district ta thoganingdaba thodok sing thogan biganu haina Jiribam Babu Parada leiba All Jiribam United Club Association Ajuka gi office ta pangthokhiba pau gi mifam amada Ajuka gi president Maipak Sana Mangangna Paumi Singh da phungdokre Makhata na Maipak Sana Mangang na haikibada Mikhal asiga mari leinana ticket lauthoklakpa matamda
political party singi marakta intending candidate singi marakta ticket phanghudaba singna democracy gi wangmada social media amadi laikai da orabasu pamdaba thodok amata thogan bidanaba candidate oriba sing amadi political party sing loinana worker oibiri bakuding makna tawbidanaba phongdorakli paugi mipam aduda ajuka gi president maipaksana mangang vice president Syam Kumar Mutum amadi finance secretary Y Roman Sarukjakhe adubu hauji phawbagi di jiribam constituency sigidi laukho pada yauroktribanina hauji yamna thuna tang kun sabogi manungda soidana maki mathang laukthora gani first phase po ogera second phase po ogera hariba ticket laukho ko madam asida any political party sing gi marakta gi independent candidate singi marakta ticket phonghongdaba singna aikoi gi democracy gi wangmada aikoi gi unconstitutional oiba protest natragana any thabak thoram social media da bo ogera aduga tongan ba aikoi gi laikai singda adugumba pamdaba thodu amata thon bidana ba candidate oibiriba sing amadi political party singda work tobiriba political worker khudimana tawbidana ba aikoi gi ajukana haijari aduga election gi manung janna aikoina election loidi phawbada kaigo pamdaba thodu amta thoningde aikoi ajuka political party amataga mari leina jandragasu aikoi democracy gi manung janba adugumba civil society organization ama oibanina kaigo pamdaba thodu ama tholokpa matamda undemocratic oiba unconstitutional oiba any aikoi gi voters gi puning nungai roidaba thawdok tholakpa taragadi pamdaba irang tholakpa taragadi aikoi ajukana tuminna leitu oi haba wafamsi aikoi gi ngasi jiribam gi nungsijarba praja sing amadi independent candidate singi marak mafamda aikoina appeal tawjari Assamda haukiba pungkun marida mioi lising ahum chatruk ahum 13 ki masada COVID-19 na naba thengnakre positive oibagi chang chada 9.29 oiri Kasar jila gi ama aduga Karingban jila gi mioi ani yauna laichad asina ngarang mioi kun sikhi pharakpagi chang chada 39.8 oiri Manipur gi haksel loising na thokpa pau matungina mioi 450 gi masada ngarang COVID-19 positive oiba thengnakre positive oibagi chang chada 18.1 oiri Laina asina ngarang Manipur da mioi ani sikhibaga loinana sikibagi apunma masing lising ani subna kuntra teruk sukre Aroibada maroiba pau amukhanna Assam cabinet mifamna tongan ba warep kaya marom laukre World Mitei Council WMC gi website maipakna hangdokre Barak Tampak ki mafam da Republic Day gi thoram pangthokna khibagi pau makhatana lakli Numit bari ni chupna Silchar da chatharakhiba badminton tournament maipakna loisinkhre Ima phanjobam sakhi leimana laikhidabada aksilna awaba phangdorakli NRGS ki khusuman pi dabagi mayokta jiribamda lambi thingbagi khongjang changsinkhre handak pangthokkodoriba mikhal asida jiribamda thokaningtaba thodok amata thokan biganu haina ajukana phongdorakre amasung Assamda miyoi lising ahom chatruk ahom 13 ki masada covid ki anuba case thengnakre laichada sinangarang miyoi kun sikre Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare